Nambol Sabal Lekai the Tokiba Togo Adubu Nambol Makaida Yarinda Pongo to Nawakan Humza Chakre. Abadi Miam Gitabak Toriba Roman Bufa Kraga KCP Mionia Haina Fondro Bobo Yarinda Giloyana Hadoranaba Imalu Signa Demand Tori. Kurumjari ISTV Pawmi Tabi Simutaram Nokjari Hosi Pawsandon Bizari. Nambol Sabal Lekai da Ngarang Masakang the Basingna, Assam Rifles the Nomai Kapsenduna, AR Parcel and Isiba Amadi Mangana Son Kibatodo Adugitungda, Masi Tambal Mari College Oinam Giget Mamangda IDP Sing Amadi, Oinam Apunba Merapai Bilubna Wakanmipam Chachakre. Wakanmipam Matuda, Mirakta Nomai Kapa Yaning Day, We Want Peace, Ebus Tobo Yaning Day, Equi Amatani, Sep Manipur Haba Play Carsing Sejanaki. Saryakibi Oinam Apurma Merapai Biluki President Romana. Mi kungna leba miyam tin mamapamda asigumba nomai kapa ambus tawba si yaningde matungda tawbiganu Manipuri hausi oiba pm asida asigumba pamdaba thokdok asina miyam da hena awaba nanglakpasu yai maram aduna mi kungna taba amadi miyam tin mamapam singda asigumba pamdaba thokdok nomai kapa ambus tawba si matungda tawbiganu haiki Yang nuai teba thogdo ama samrai khon kangbu da embus to biba se mi mayam tinba sorok chu mi yam tinba mafam da su oiba adu yamna nuai jate aduna akoi na ngasi awaba phongthok sari bani ta seng hai kan da akoi di amaga maga yamna nuksi jana na legina ba jate akoi karja akoi di yamna darkar oi akoi na sidai da samrai phon CRPF dei IRB adu da thi da bi da akoi ama to oi na yamna nuksi jana na leiba je akoi di ta seng na Maya amoy na yam pamjai taseng na ira kanda aduna mayam na su mi mayam tinba mafamda sigumba thogdo oset tawbiganu mi mayam tinba maramda parja mayam leiba mafamda sigumba tawhaidaba nomai kapsan bagi thaba mi hapagi thaba ase tawbiganu haiduna akhoi mayam na mayam imhut sinjaraga haijari Nungsi sana na ikoi amatadi haidana punna hingminari bai koi kudimak machetana ba amadi misi mina ka hena thokna ba senbagi thabak tawbiganu misam miyam marakta nomai kaptuna misi mina thohon ba khudakta lepiu haina ngasi Nambol Sabal Lekai da wakan mifam chachakre Nambol Sabal Lekai punma maira pai bilumna sinduna Nambol Sabal Lekai community hall da pangthokiba wakan mifam aduda Assam Rifles attack tawba yaningde miyam tinma mafamda attack tawba yaningde nupi angang marakta aki tuzungba piba yaningde haina thaba placards sejinaki Nambol Sabal Lekai punba nupi lufki president L Sorojinina miyam tinma mafamda nongmai kaplaga misi mina thokani haibasi khangbiu Nambol Sabal Lekai asi naget khawang mi kungna taba mafam amani haiba mafam asida nongmai kapa ambush tawba haibasi lekai sta leiba miyamna yaningde loinana makatana sigumba pamdaba thogdok asi thon bigano hairiba pungpham asidi miyamna kaithelda amadi dukanda satuna sanaba posai leinabagi matam asida asigumba thogdok thokpa asi lekai asigi miyamna yaningde loinana matungda sigumba thogdok asi thoraklabadi Manipur miyam loinana kan makhongjang kya sangsilakpa yai haiki Manga ga minini fu habise laitalare kayagi thabak surura nomuraga halaglaga ensang na pilaiba cheng chakwan bagi matamni matamdu da dugumba thabak thon ba habise nambon chale kai mara paibi apunba lukki maigai dagi madu yamna warau jaba madi penda ba nungai taba phauningai oi khoigi nambon chale kai je kwai dagi na khudong thiba kwai dagi na lar ba lai kai amani aduga mirak tinba nupi angang singi marakta di aki akhang tujungba pokose matungda di sungtong mak tawbiganu karamba sangchana karamba miyoina tawbiribe thabangno haibadi masida misi mina yauri bani asogapan mayama ma yauri bani masi akhoi yamna ningam jade amasu maigai amadasu akhoi misang jangbagi wadi lejade adubu tawriba thabak ase miyamna di penaroi haibase akhoi matungda khak kawbiganu haiba wafam simaju aina arobe thamjari Maibam Singmang amadi Maibam Chingning yapun manupilum na sinduna Maibam Chingning kaithel masada Sabal Lekai da thokiba thogdok adubo yaningda ba pongdoktuna wakat khongjang sangsenkhre mirak tunong mai kapa yaningde miyam tinba marakta nomai kapi ganu haiba placard sing sejinaduna sangsen kiba khongjang aduda nupi amana
mi kungna taba mafamda masakhangdaba signa nomai kaptuna micham miyamda akiba piba amadi misi mina thokpa yaningde haujik micham miyam awabana kham thengna mayok naduna leiringai cherakchida asigumba thokdok asi matungda thon biganu haiki niwai kharana akhoi nongmai kapsanba tawbibase tawbiganu aduna mirakta nongmai kapiganu aduna praja singse hanagi kharaga mayam se wadana leringai seraksida somba ma taw taragadi imai ben singsi yamna nungnangi wakhan potha mang khangte aduna matung manaw tawbiganu isa isu singna sugumba tawbibase mafam chadaba mafamda tawbiganu koi mirakta nongmai kapiganu aki ekhang nang hanbiganu haijara kanda ngasi gisi media ga thongda haijari basi isa singna tabiyu kanagumana tawba leraga sumadu sangdokpiu aduna mirakta nongmai kapiganu haba wafamje thamjaraga loisanjaraga Nambol apunba nupi luf amadi nambol kaitil apunba lungai sentha lupna senduna nambol wakat saklenda ngarang nambol sabal lekai de thokiba laibaktiba thogdodagi matangda yaningna bopongdokna wakan mifam pangchokre wakan mifam adura sarya kibi nambol kaitil apunba lungai sentha lup ki secretary na paumi singda miyam kungna lariba tidim lambida nongmai kaptuna misimina thon bhaibasi yaningde matungda sigumba pandaba thogdo asi thon biganu haina makata ki Tang taramapan pung mga makhaida nambon sabal lakaida thokiba thodokto akhoi tuki mati akhoi thamoi songna nungaite mi makta nomai kapsan ba haibase akhoi swai yaningde ngarang mi ani masiba aduga manga amana sokpase akhoi nambon kathel apunba lumai sinthalu amadi namon gi nupi apunba lumna akhoi tuki mati condemn tawjai akhoi thamoi songna yaningde Anti-Drug Campaign Bisnupur District ke Chairman oina Thaupuriba Ningthokong Municipal Council Ward number 13 dagi Thoksom Manisan gi masanupa Thoksom Romanbo Bisnupur District Police ke CDO na faduna pukhraga KCP ge active cadre ni haina hajinba yaningde Romanbo thupada condition amata yaudana Ningthokaba numit phawgi manungda thadorakadabani haiduna ngasi Ningthokong kaithelda wakan mifam chachakre Ningthokong gi akoibada leiba Lup ahum Ningthokong apunba luf Ningthokong Protection Committee Women's Wing amadi Mangol Ngambi College Ningthokong da hangba Relief Camp ki IDP singna wakan mifam aduda saruk yaki Women Wing gi President RK Tombisnana Romanasi miyam gi thabak togduna yamna jamna hingjaba amadi Ningthokong gi water supply panaduna leiba miyoi amani Mahakpu athubada thadorangna haiduna ngarang tidim lambi thingduna khongjang jangchinbada SP Bisnupur amadi CDO gi officer kaya yauna SP gi office chamber da mifam mafamduna mahak maral thoina leiramloi wahang bahong khara tawraga nongmanini gi manungda thadorangna hotnagani haina thajaba pirakpadagi ban handoktuna wakat mifam oina jathaduna lakpani ngarang numidang ikhang khangodana Romanbo Central Force ka punna photo ama kaplaga KCP ki active cadre amani haina social media amadi ngasi ki print media kya da lakthorakpa si semjin sajinba wafamni Roman Maralaite Manipur police ka Ningthokong da leiriba CSO sing ani gi marakta leinariba fajaba mari asi phattaba mari romda laktringai Roman bu court ta puthoklaba matung condition amata yaudana thatorakadabani haiki Mahagasiya KCP ki kadar ni haina ka thoklak liba wafam masidi aikoi miyam parjana jaba sungam ngamloi mahak masin na hai kiba leibra semjin sajinba asigumba mitop miyan cha mayang chipai kharaga mahaka photo naminare haraga Romanbo akoi gi KCP gi kadar ne na hapak pase kadar tu kadai du oirubno hai basine khoi na hangjage hari se chungja yaroi mahaka thuba matam ngasi makota puthok padok kota thadok piro karigumba thadok ta bataraga di mande numithek thadorok ta bataraba makha ta ba agitation di aikoi na tauning bathabak kaya torokpada ngasi paliba aikoi state force ki Bisempur police na aikoi ga mayok na base lamba tawda mama macha ani gi nungai na ta project na bai ba do punchi chupai goina na ba chu sinbi ga nungai ba wafam ji thamjage Saruya ki ba Empal Bisnupur District Secretary RK Sasina ngasi Ningthokong gi miyamna ikhau pongna Roman thador u haina lawbong ambi basi Romel Maralaiti haiba chapcha na miyamna khangbanani karigumba mahakna maraleramba thoklalobdi miyam mangda asumna mahaki damak lawbong ngamloi miyam gi oiba ihau laktringai Romanbo thadorakadabani haiki kanano haibase khanglaba matungda akhoi ikhau pongna mahak
अरानबा चत्ते हाइबसे हाइबा ngamlibani asigumna masagi maral thiba phangdraba matamda lalhobani aduni adani panghai haizilaga yagadaba prajamiyam natte paliba pr gi lengak sina ngasigi paliba Bishnupur district ki DC na adagi SP na athuba matamda ngasi mak aigi upa romance bu thadok tabataraba Michael Kuding Maktagi, Manipur gi ima sing amadi organization Kuding Makta Kusamne ha ainaga Manipur mai ho na nabagida makta ai koi sem sare haibase khangbi gadabani aduna athuba matamda ngasi ko ta puthokani haibasida condition amata yaudana romen bo thadok pirakna ba haiduna appeal asi tawjari Rotary Club of Polo City Imphal na igi award pa lerakpada miyoibagi punsi kanbada mateng oinaba Manipuri Club ka kusan maduna blood donation camp pangchokre khawai suite leiba babina specialty hospital da apun volunteer donor yangkhaina EP nabagi pandamda pangthokpa camp aduda wangkhai kendra gi MLA Arun Kumar Rotary Club of Polo City Imphal gi member Manipuri Club ki member amadi artist sing na EP ke camp aduga mailenena Rotary Club of Polo City Imphal gi president Dr. RK Ratan Kumar na Rotary District 3240 gi makada leriba Rotary Club of Polo City Imphal na sahi amada piba service oina project tarani thoi paikhatli masigi manung channa environment humanity na singba service sing asi yauri lamda masa igi mathau taba si adumak leiraga lakpana Rotary Club of Polo City Imphal na Manipuri Club ka kusam naraga igi award palerakpa igi mathau lakpa matamda mateng oiba ngamnaba Club sing asigi member singi mateng golena na pangthokpani makhatana su Rotary Club of Polo City Imphal na atopa mafam de sinanaba thaurang tauri haiki according to work focus si ram seng harakanda environment ta adagi kanu da health ta adagi education da makan mayam am da tawe aduga ngasigi blood donation camp si tadi tawdabi adi haiduna Manipur gi amna dakar obu matam sida e gi dakar la matam sida khoi tawjaba dumba project am khangni ngasigi blood donation camp si Rotary Club policy Imphal na koi gi Manipur Club ka khusam naraga tawba dumba camp am khangni babina specialty hospital la tawba camp ni Directorate of University and Higher Education Sindana one-day sensitization program on new curriculum on 4-year undergraduate program FYUP lisingani kun manga based on NEP lisingani kun haiba thoram ama ngasi classic grande Imperial Hall da pangchokre tongan ba college sing degi lakpo oza sing na saru yakiba thoram aduda Higher and Technical Education ki Commissioner Ningthaujam Geoffrey Manipur University School of Human and Environmental Science ki Dean Professor S. Jibon Kumar amadi University and Higher Education ki Director Laishram Radhakantana athoiba mithunan sing oiki thoramadda Higher and Technical Education ki Commissioner Ningthaujam Geoffrey na New Education Policy asi sahi kuntharong gi mamangda sanaduna lakre masida matam asigi existing education asiga sanarak tabana tongan ba singnaba kaya ma mayoknari mahairoi singna larik tamli hairaga thabak changbada yaraktaba kaya asi khunai asiga sanaraktabagi maram ama oire larik tamba sina mak khaki khanbanate mahairoi singda masada yaujari ba talent sing khangdoktana makoibu makhongdagi hauna sembiraga mapung phaba education system ohengadabani punamak asibu khangdoklaga hena mapung phaba ama sengat minanaba oza singna puna honaminaba mathautai haiki Society must same never what about Madugi purpose and city of New Education Policy ultimately high target. Madugi Makada Sinba program ni first kanoni curriculum first year kaitamgani second year kaitamgani third year da kamai takani adugumagi sensitization program ni si khangni akoina ngasi sensitization makata ko program yam su lakhini lagi sina ngasi na hore haraga akoina NEP implement tawre haiba nate si makhat implement tong matam different challenges will be there lagi Hundred ngai tau ri sai ko oza sing na sai lai la kare ba anu syllabus ko oza sing lai ma ki capacity ka award pisle lai pe logistics challenge lem pe classroom award pa class hadi sahi hum tang ba sahi mari tam ka deni another extra year or ka deni maju ki classroom ju wala ka deni paisa gi kari gi am gi mayam la ka deni all the challenges ma si ko department na oza sing ka tan re ha ka expression ka tan re ha ka punna phamin ra ka all the challenges ko na solve tar ka mang na sanction me ka da
PKWVA Punsi Kaichel Women Vendor Association ge Kontrani Palak Suba Foundation de Thoram ngasi Manipur Press Club ta pangthokre Thoram aduda Imphal Municipal Corporation gi Caretaker Councillor Sujata Pamei PKWVA gi President Songtham Somala Leima amade Imphal West ki Deputy Registrar Ngangom Begawatina Thoram aduge mitunglen oiki PKWVA Punsi Kaichel Women Vendor Association ge General Secretary Tayanjam Ritana Sai Kuntra Nipan Tripan Khanduna Lairibasida Laikidaba Ima Kaya ama yaukre ngasi phawa ima singna karigumba akan makhongjang amata su sangchinri nongjunu sha kaya khangduna lagli leba ki irang amadi haujuk lariba thaudok sing asi yenglaga akan makhongjang su sangchinba pamde Manipur government amadi marilena singna ima singi khanduna Tripan gi mota jinga onthokpiyo haina lenga ki pungning singchile नुंगाइरबा नुमित असिदा सरकार की तौबयाबा थबक हारगदे अखोई हौजी हौजी तंपुर खालगा लैरिबा अखोई संग सादी सारे हारबो अखोई निसाना लानाइना साजरगा लैरिबा संग असे जिंगाना ओंथोकपिरे हारगा सही कुंठा निपान चुपना वाना खांगाबा पुंसी कैथेंगी मेंबर सिंगबु अमुक्तंगदी नुक्सिबियु सरकार अमुक्तंगदी मियंग चंगहिनबियु अखोइबो अमुक्तंग मतेंग पांगबियु हाइबो वाफमजी सरकार की माइकैदा थमजगे India Pumbada Tha amasumna pangthokpa National Nutrition Month ka mari lenena Manipur State Commission for Women, Department of Social Welfare amasung Department of Agriculture, Government of Manipur ga punna kusan maduna niminini sathagadaba National Seminar on Decoding Indian Diets, Traditional Wisdom and Modern Perspectives Haudokpagi Thauram GP Women's College ke Central Hall da pangthokre Nutritious Food for All from Children to the Elderly haiba theme da pangthokpa thauram aduda GP Women's College के Principal Professor L. Rajan, TZ Higher Secondary School के Former Principal Damayanti, Anand Singh Higher Secondary School के Department of Home Science के Retired SOD Elangbam Megapati, Manipur State Commission for Women के Chairperson Tiningpham Monsang amasung Home Science Association Manipur के President Ais Anuradhana, Maruoiba Presidium Member Singoina Saruyaki Bagalena, Mahiroi Singh amasung Miyoi Kyasu Saruyaki. Thoram aduga mai lenena Dr. Y. Bhagavati, Senior Scientist and Head KVK Imphal East amasung Home Science Association Manipur gi President Ais Anuradhana National Nutrition Day gi thoram asi yamna maru oiba thoram amani hauzaki matamda angangdagi horaga ahal oiba singna afaba machiba chinjak saba amasung traditional oina zanari chinjak sing asi khara semdoktuna hena phaba chinjak saba khanghanba yana mathau tai phangdoki wangang ki basingna makatana Yom Palaba Muishinasu Kari Kari Sinjak Sagadagi Haibasi Kangba Yana Matok Tai Hauziki Matamgi Kinariba Anaba Makar Singasi Apaba Machiba Chinjak Sadana Ngaktok Naba Honaba Yana Matok Tai Haiki Akoina Pami Basika Noida Nutrition Gi Matang Sida Akoigi Manipur the Ladiba Angang the Gina Ahan Pauba Adu the Sunatana Akoi Maruina Koigi eligible couples Sabatarico, Akoi Yumpa Laban Pising Sina, Moising Si, Koi Nutrition Yimatang Se Munna Kangba, Adagi Koi Canada, Karamba Chinjak Saga, the gay Karamba Matam the Kari hang at Kadagi Ibase, Masigi Kanan I never say, Akoi Manipur Sida, Luina Makangminaba, Idinupa Su, Nupisu, Luina Kangminaba, Sigumba program Sina, Akoi Tamzaribani. Laibag asigi tangdu litana ba amade irang na maram oraga laikidaba ikhoigi athoba athobi singi mafamda langbal haitha leitha tambagi thoramama ngase nongpok ningthau apan thoibi NNAT Utra Sanglen Masa amadi nongpok ningthau apan thoibi trust siduna Thobal Nongpok Sing Power House manakta leiba ibudo ibendo anigi khubamda pangthokre Anam mathau kokpagi thoram amaga loinana pangthokiba haitha leitha tambagi thoramadуда maikai kyadagi bioi kyana ibudo ibendo anigi mafamda Laibaki ing tapnabagi damak thongnibaga loinana laikhiraba athoba athobi punamaki mafamda punna langbal haitha leitha taminaki Nongpok ningthau apan thoibi trust ki Cultural Organizing Secretary Ratan Lesang Themna Ilisangani kulumdoigi megi ahomdagi tholokliba irang asta maram oiraga iraicha athoba athobi kyagi punsi pikhamnakre Makoigi Tawaina Mapugi Manakta in the Signal Nabagidama Nasigi, Haita Litagi Taramasi, Pangtopani Haiki. Awa Anata Kraba Tawai Kayadugi Mapamda, Nopong to Apan Tobi Uta Sanglen Tobana,
Hailang Lairang Katsaduna, Mapugi Kuyada, Ingna Signal Lainabagi, Pandam Makada, Nasi, Hairiba Toram Asi, Pangtok Sabani, Toram Masi, Pangtok Pagi, Maru Weba, Pandam di Laibak Sigi Weba, Apunba, Awa Anataraba, Tawai Singbu, Mapugi Mapamda, Ingna Signal Lainabagi, Pandam Makada Kasabani. Give blood, give hope. Together we save lives. Haiba themda Swasth Nari Sasakta Parivar Abhiyan Palan Tharongi Sarok ama oina Blood Center Janims Forum Partner Paumai Naga Students Association Imphal ga kusam naraga nongmagi oiba voluntary blood donation camp ama ngasi Blood Center Janims ta pangthokre. Blood donation haudringagi mangoinana blood donation aduda saruk yakiba mahiroisingda Blood Center Janims ki Senior Medical Officer Dr. R.K. Surjina blood donation ga mailena awareness pk voluntary blood donor kontrana saruk yaduna pangthokiba voluntary blood donation camp aduga mari lenena Paumai Naga Students Association Imphal gi President Rokhu Dina arapa mafam dage layengba lakliba singda igi mathok tarakpada khudong chadaba kaya mayoknari aduga mapibam aduda ngasi voluntary blood donation camp asida saruk yaduna I piriba singda Piriba card asina ilo yabagi kudong jaba piri nonena ngasi piriba asina kanglu furu kudimaki layeng bada mateng oigadoribani maramaduna miyam nasu igi mathau taba singda mateng pangduna tanglaba miyoibagi punsi kanbada punna saruya minarasi haiki. Today we have the opportunity to have the camp for the blood donation camp with the collaborations of Janims Hospital Blood Center. So we are honored that in order to have this kind of awareness, we can spread to the society and to the community. And also we are aspiring so much about the blood requirements from different communities and also our Pumai community from different villages, which they came from the village to the Imphal, those who are needed about the blood. So we are experiencing with that struggle. So today we are having the opportunity by donating blood. We can also use with the security to have with the certificate for the emergency. So it is an honor that every communities or every individual should come forward and give the awareness by donating blood. High Court PIL ama tharagani haiduna MPCC ki OVC Chairperson Sakir Ahmad Nangasi Wabagai Assembly Constituency ki manung chana laiba handak tathoki ba ising isang na sohalaba mafam sing da satuna yangsin basapada phongdokre mangna makha taraduna handak tholiba ising ichawase Water Resources Department ki mairena ba mioina Thawal Dam gi satar mari mak amuktada fit mari wangna chingkhatuna ising thadokpagi thodok thokibani Department ki makok thongba official gi knowledge yaudana Executive Engineer amagi knowledge ta damasigi thong mari asi hangdokhibani haina Water Resources Chief Engineer na hairakkiba laikre masina maram oiraga Thobal Turel amadi Imphal Turel ani asigi ising asi torban pubang amdabadagi mafam kyada kaiba amadi torban pathoktuna isawgi awaba kaya mayoknari isawsna maram oiraga mioi ani ki punsi su mangkhre Ngayo farm kaya patokpa amadi agriculture dagi lakadaba mahi marong kaya mangan tahale wabagai SC gi oinasu irong sesaba maibam haibong makong khelakong uchiwa santhel amadi hangun na chingba mafam singda awaba kaya mayoknari masigi stektak asi kanana logodoribano haiba asisu azoba wahang ama oiri lenga ki mairena ba loisangna isingna tasengna sohalaba mafam singda satuna piba yaba mateng Pihaning bagi apamba phongdoraki media gi asuk chawkholaba jugsida sumaina karimata I pau pidan hekta da mamagi isingji pulapna mamai mari hangtoga gate mari hangtolaga sing thadaba haibasi masi yamna responsibility yaudaba amadi laibak miyam gi praja gi khandabani haina laujai I humbly request that the Governor of Manipur and concerned departments conduct a proper survey at the flood affected area to ensure adequate compensation for the victims. Isang namaram oidina awaba nanglaba Ketrigao Part 2 gi miyamda miyamgi thabak tawriba Hakim Alina nongmada sangba polamsing mateng pang tebangi polamsing adu yungkhaibam Hakim Alina Thambalkhong Water Reservoir Madrasa Halimi Keragao Sabalaikai Usmania Masjid
Kaikhu Maning Laikai, Kaikhu Muslim Makha Laikai Camp na Chingba Mapam Singda Lairiba Yumthong Singda Tengmang Polam Sing Yantokre. Tharanga Mai Lenana Yungkhaibam Hakim Alina Isau Haibasi natural disaster amani masida awaba taraba miyamda angamba thakta maki maikaidagi mateng tawbani masi makatana sathakigani haiki. Manipur tholiba conflict asina ka hena amadi haktiangana soholaba mairoi singda egalitarian Manipur of the Altruist Ima Trust amadi Trust asiga satminariba sponsor singna educational support aina financial sponsorship pirakpa mairoi puna samaga subna hum sukre. Kanchipur de leba Lions Club ki office da pangtokpa asam bathoram amada club asigi member ahumna anoba mairoi ahum amadi Ima Trust ki maikai mairoi amada tha asidagi horaga sponsorship piragani haina lautokre. Club amadi Trust asigi thopuba singyaungna pangtokpa asam bathoram adada Horticulture Department ki retired deputy director Budi Pantana Haikruzam Elizabeth YK College Wangjingi retired principal Soibam Girina Toizam Mirandada Pm-Istv gi retired EE Chinguzam Saratna Mahiroi Laitangbam Lanjenbi amadi Ima Trust ki maikaidagi Dennis Kurai Jamdasu tha khudingi sponsorship ki sanfam chaliba tha asidagi piba horagani hairiba sponsorship asi chahi ama leptana pigani makhatana adubak sangtorakpasu yai hairi pawgi martana tenba brem dalozari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer sing dagi guidance lobiu tambiu honglakli ba punsi gi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok jagadori surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singri chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida paw phawbiro Break matung da taram namok sari makataba pawda September kumathoi merger agreement ki mayokta pung kunmani gi Manipur ban thamle haina National Revolutionary Front Manipur NRFM gi Information and Publicity Secretary Sanazawo maitena thadorakpa cherol amana hairi cherol astamakar tardana Manipur gi chingburoi tamburoi iraicha sing ngasi maraibak maramdamda laita na hingba ngamdraba akibana koishilaba kunai ohaliba sigi haurakphamdi Englishing amaga chamapani phumapan gi September gi tang kunmathoida khuyek pinakiba Manipur merger agreement asini hairi haujigi phiba masi ekoi isana su isabu kanjanaba amatangai jaraba lambi du thidokpana asumba khongthang oigani hairi September kumathoida pung kunmari ban chatharingai manungda mai ising ana layeng amadi media natana chingburoi tamburoi ireisa punamakna India lenga ki mayokta khongpham handana lepa isagi thongni Khanduna ban asigi wahantok PC hairi kanglo kharana aikhoidi kanana su karisu tawrakloi khanba kharana khara charaga khara phanglaga panghing mahing bagum panglai mareina basinadi lairi bai khoi gi saktam mangki gani hairi yakna bana aikhoibu irai laina humningba maikaida hongki gani hairi jingburoi tamburoi Indiana tamburoi bu Indiana nungsibagi masak amata yawde haibase India gi machum Chupriba singna munna khangjilu hairi Indiana makhoigi tongjabata thabak amata kaidonungda torokloi merger agreement ningthobun namdana khoyek laukiba numit adudagi ngasi phawba chingtam anida Indiana makhoigi lanmi sejinaraga aronba afongba
खुलजिल थौरांग क्या चथदुना अखोई मसल के मरक्ता खाइबुंग ताहंदुना सरंग नहलिपनी हाइरी मार्जर एग्रीमेंट की आहान बाबना ओइना लिसिंग समा पन्या खुयुंदोगी मार्च की तांग कोनिपांदा काबो वैली मणिपुर मैप तगे मुथतपिखे इनिंगथौ बुद्धचंद्रबु सिलोंगदा खुदुम चंदुना नोंमै चिंगदोंदा खुयेक लौकिबा एग्रीमेंट अमसोंग एग्रीमेंट असिगी मखा तारकपदा इंडियाना सथरकलिबा थवोंग सिंग असे मणिपुरी सिंगना सिंगनदुना लाई हाइबा खंगदबनी खंगबदगी इंडियन इंटेलिजेंस सिंगना मतम सुपदा चिंगबुरोय तंबुरोय नुंसिनदनबा थौरांग मथौ ओइदुना लै हाइनसु जेरोल असिना मखा तारकनी डिपार्टमेंट ऑफ रूरल डेवलपमेंट एंड पंचायती राज गवर्नमेंट ऑफ मणिपुर की मखादा मणिपुर स्टेट रूरल लाइवलीहुड मिशन सिंधुना बंटन विलेज लेवल फेडरेशन के फाउंडेशन डे कम जनरल बॉडी मीटिंग असी पांगथोखरे तरमदुदा नमसादाई पीटर पामई सुपरिटेंडेंट ऑफ पुलिस नोने अमदी एसके गाइलाचुंग सेक्रेटरी लोंगमाई विलेज अथॉरिटी ना अथोइबा मिथुलेन सिंह ओइकिबो लेना तोंगान तोंगान बमियोय क्यासु सरुयाकी थरोंगी मनुंग चन्ना सेल्फ हेल्प ग्रुप लोंगमाई पार्ट 4 अमदी 5 ना कल्चरल प्रोग्राम उटकी वोंग तांकुल रीजन WTR ना फगलकपा हेरोइन सॉप केस कुदिपान जमरी केजी चहुम रोम अमदी ड्रग्स साइक्लोटेस अल्फाजोलाम अमदी ट्रामाडोल सिंह मीडिया की ममांगदा उखुल हेडक्वार्टर लेबा WTR की ऑफिस कैंपस दा मैथादना मांगनख्रे वोंग तांकुल रीजन ना मयाई काबनिसा की मयokta संगसिलकपा खोंजंगदा मियामना मतेंग पांगबियु हाइरी उखुल फॉरेस्ट डिवीजन गवर्नमेंट ऑफ मणिपुर ना RAMP स्कीम की मखादा फोटोग्राफी वीडियोग्राफी अमदी रील्स मेकिंग की मतंगदा निमिट हुमनी चुपना चथरकबा कैपेसिटी बिल्डिंग वर्कशॉप्स कसी डिविजनल फॉरेस्ट ऑफिसर उखुल फॉरेस्ट डिवीजन दलोशन क्रे पुन्ना नुपा 18 अमदी नुपी 13 पुन्ना मियोय 95 ना वर्कशॉप अदुदा सरुयाकी तरमदुदा DFO उखुल लाइश्रम गितला रेंज फॉरेस्ट ऑफिसर हेडक्वार्टर उखुल चेयरमिशन ASP अमदी रिसोर्स पर्सन वेना सरुयाकीबा सोराइसम फोटोग्राफी स्टूडियो की सोराइसम विज्ञानदना निमिट हुमनी सुपना पांगथोकीबा फोटोग्राफी वीडियोग्राफी अमदी रील्स मेकिंग असिदा सरुयाकीबा सिंगना हिरम असिदा निंगथिना खंजिनदुना तुंगदा प्रोफेशनल ओइना लंबी सिदा सत्पा ngamnaba होनबा याय हाइबा वाफमसिंग फोंगदोकनाखी फोटोग्राफी वीडियो अबदी रील्स मेकिंग की मतंगदा उखुल फॉरेस्ट डिवीजन सिंदना निमिट हुनी सुना पांग थोरकपा वर्कशॉप लेशन क्रे नुपा नुपी पुन्ना निफोमंगाना ट्रेनिंग अदर सरुयाकी यूनिवर्सल फ्रेंडशिप ऑर्गेनाइजेशन UFO ना सही लिसांग सिना चथदुना लाकपा होली फीस्ट थौरम गी मनुंगचना मीटे एखोइगी लायोइख्रबा इपाइपु सिंगी मफमदा लांगबन चरा हाइकट लेकट तंबगी थौरम ngasi हाइपोक चिंगद लेबा हाइपोक निंगथौगी खुबमदा पांगथोखरे थरमदुदा UFO की जनरल सेक्रेटरी सिंह कमांडर सिंह इंस्ट्रक्टर सिंह अमदी मणिपुर मनुंग अमदी मपान लरिबा UFO की मेंबर क्या सरुयाकी ngasi की थरमदुगा मै लेना UFO की जनरल सेक्रेटरी होम लाइश्रम लोयुम्बना मैटे एकोइगी लायोइख्रबा इपाइपु सिंबु निंगलदुना मखोइगी दमक UFO ना सही लिसांग सना लांगबल थाना लाकपा कुमसी कुमकाउंगदना लांगबन कुनमापनी पानबा निमित खुदिंगी चथरकपस की सरुक अमा ओइना ngasisu UFO ना थौरमासी पांगथोकपनी हाइकी खांगाबो की थंबाल अंगांगबी कैनेल की लंबी परिंग कियाम संथांगबुंग खुंजा ताबा लंबी असिगी सलाम लोकोल हाइरगा खंगनबा असिगी अकोइबदा इको पार्टगी खांगाबो खा खुंदोन फावबदा लौ अमसुंग ngaगी फार्म सिंग यावना लौ परी लिसिंग अमरोम इसिंग थुमजिनदुना फौ थरोदा फौ अमदी लंगचाकता इसिंग लैखिबदगी मरु ओइना फौ लोकपा यारोइदौरे हाइना लौमी सिंग कोक्तखुट हामनरे यूनिवर्सल फार्मर्स ऑर्गेनाइजेशन खांगाबुक की सेक्रेटरी वयांगथे मुनालना इकोपार्ट अमदी खरुंग पार्ट कताइनबदा खांगाबुक की लौमी सिंगी मतेंग लोइना लंबी सेमजिनदुना ममांगदसु कयारा खना लेंगाक्ता अहेन ममियंग चंगबिनबा हाइजरबसु हौजु फावबदा मतेंग पांगबा लेट्री हाइरी
lau lokpa amadi lau unaba wanabadasu khudong chadaba mayoknaribasing asi yengbiraga Manipur lengakna laumisingi chapchaba mateng bibinaba lengaki pungning chingchilagli hiramasiga malinana laumi amana haukiba chahi khara asida eco park amadi kharung park ka tainana arong turel degi fit lising amagi lambi paringda ringban pathaduna ising chanchilakpadagi khusemgi ising isauk thoktuna ngasi lawpham sing asi ising thumjilakibani aujik amuk nauna phau hunba natraga lingbagi oithokpagi wangwada leire khangabokki oinadi hauji maru oina tentha thangba kaifa khongmakha bihu khalkhongna chingba lawpham sing asigi laumi praja sing awabasi yengbiraga tungkoina lisang sena yaiphanaba mairenaba authority singna miyeng changbiu hairi Thawai Mirena Arambai Tengol Eagle QRT GSQ Torbung Amadi Lanjanariba Singi Masamasagi Yumpamda Lanjanarubadagi Masamasagi Yumpamda Sangba Yadaduna Kumbi Esigi Pawakso Ikaida Labor Myoishingda Tengwang Polam Singh Pikre Thawai Mirengi Media Coordinator Khomdram Ngochana Imaleba Kanabagi Thongna Amatang Makoida Piningduna Lakpani Imaleba Iramda Masibu Tangdu Lektaba Ing Chikpa Matamadu Yogriba Pawbudi Equai Kudimangna Amatu Aina Imaleba Kanminasi Haiki Lepak Kanabagi Tona Matang Makui the pinning Duna Tawai Mirena Puraga Lakchavani Maramaduna Imalepak Iram the Masina Tangu Lektaba Matamama Yogriba Pawdi Aha Chadra Basu Charana Matasara Basu Lamda Masida Equai Pudamana Imalebak Puna Kanminasia Thawai Mirengi Women Gingi Convener Pongnam Sanahanbina Thawai Mirena Janipanga Nipu Humdoirak Subo Oina Mateng Sipa Pibani Isa Kaya Amadi Mama Kiana Saba Thakpa Pangdana Wana Leliba Punsi Khongchatpu Sogotuna Amadi Iramda Masibu Amuktang Thong Manana Leminaduna Imaleba Kanminabagi Wak Kholau Galoinana Miyamna Pirakiba Cheng Yauna Polam Singasi Thawai Mirena Kushinabani Haiki Sina sa tharok pa Manipur ki sahi ani helaba lansina lojing loya atambada ja kaya na mama kaya na saba thakpa phangdana wana leliba pungsi khongchatpu sawatsaduna amade iramda masibu amutang di phongmana ne lemina kanda iramda masibu kanmangam janabagi adugumba kholaw loinana miyamdagi pibirakpa cheng hengjang napi amade tereke senjagi manungchana hariba icha singsida thawai merengi maikaidigi angamba tereke senja kharadang khusin nazaraga icha singi awatpado lainau haiba Solidarity and Action Against the HIV Infection in India Sati Amade Itana Puna Sindana Infaleski Manung Chanba New Chekun the Labor Office Media Guidelines Handbook for LGBTQIA plus Sensitive Media Reporting Haiba Guidelines Handbook Ama English Amati Manipuri da Fongre Lari Fongmugi Choromadida Sati Amadi Itagi Topupa Kasasaru Yaki Pangtoliba Toromaduga Mailenena Sati ki President Oinam Hambana Fongliba Handbook Asida Nupi Oina Polabasu Nupa Manbo Oina Leurabana Kanagumana Kobiba Matamda Nupa Manba Haina Kobiu Nupi Manbi Haina Kobigano Ngasi Fongliba Handbook Asida Yauriba Kayasi Paduna Khangba Madi Miyangi Oiba Thapok Thorom Tawa Matamdasu Makoibu Hana Wari Sanaduna Kari Haina Kogani Amadi Media da Poto Hapa Yavra Haiba Hana Hangbiu Kanagumana Makoibu Media da Poto Hablakpa Matamda Nupi Manbi Haina Hablakpa Matamda Kunaina Lana Ubiba Kaya Amasu Tengada Banati Haiki Nupa Manba Nupi Manbi Chingdi Payam Sida Adum Apoi ne have a Pongo Sasarabaneva Karamakaina Utragaso Adegi Kabada Kaida Koishi Mediada Kogi Warima Logela Pomatamda Aije Kariana Kohaninge Kariana Habiuge Hang Bida Bida Koishida Nupa Manbi kind of be the Chato Maruina Koji Bada Salaning Buki Kogi Shada Lazy Haita Under Gwalior, Madhya Pradesh के अटल बिहारी वाजपेयी ट्रेनिंग सेंटर फॉर डिसेबिलिटीज स्पोर्ट्स सेंटर दा व्हीलचेयर बास्केटबॉल फेडरेशन ऑफ इंडिया WBFI ना सिंधुना पांगथोकिबा मापन सुबा नेशनल व्हीलचेयर बास्केटबॉल चैंपियनशिप लिसिंगनी कुनमंगादा व्हीलचेयर बास्केटबॉल एसोसिएशन मणिपुर की नुपी टीमना रनर अप तादुना इरमदम असिगी मिंचत पुरखरबा मतुंग WBFI की इंडिया वुमेन्स टीम सेमदा इरमदम गी रनर्स अप तारखरबा मणिपुर की नुपी टीम की प्लेयर अहुम सिंगजमैदगी सप्रम लोकेश्वरी नंबोल इरेंगबमदगी एस
Irembam Ritu Chanu Amadi Haurang Kunogdagi Maimom Gunivala Devibu Kalakpaga Loinana Manipuri course in a ladiba MD Yunus Khan Busu India Timgi First Assistant course in a Kalakli Hari Thailand Bangkok ta saya segina bembergi mangadagi tara manga phopo pangto kadoriba Asia Oceania Zone AOZ Championship lisingani kun manga asida saruyagani hairi Thongju Sigonglei Makong Development Club TCMDC Cricket Club ki Teachers Day thauram pangtokna Manipur Cricket Association gi Best Trainer of the Year lisingani kun manga tarakraba Tourism Bikenson Best Umpire of the Year lisingani kun manga Oinam Gulsan Nanda amadi Appreciation Award Committee lisingani kun mari kun manga Sapam Sarata TCMDC gi makaidagi khudol tamduna ikai kunnabu utkre TCMDC gi hold the pangtok pathoramada Manipur Cricket Association gi Vice President Lairenjam Gitaranjan MNCA gi Standing Committee ki Chairman TS Babu MNCA gi Treasurer CS Nisikanta TCMDC gi President S Gopal Nachingmana Saruyaki Thongju Jigonglei Makong Development Club TCMDC Cricket Club ki sanaroi singna makoibu takpi tambiri ba oza singda kudol tamduna pangtoki ba thoramadada Manipur Cricket Association ki Vice President Lairenjam Gitaranjana Larik yamna haibasi ozana takpada fazana taba yumda amuk paba adutata afaba mahiroi oiribani adugumna sanaroi singnasu ozana takpa fazana khangnaba honaba toina practice tobu mathau tai Sanaroi Singi Punsi asi yamna teli Sanaroi amana fazana sanagadori basi sahi kunrom maktani masida apung fana mai pakpa Sanaroi ama ohnaba onabada Sanaroi Singh yamna discipline laina honaba changi haiki Player ki role nasana khangja tabne oza ki role oza nasana khangja tabne C ki role se isana fazana khangja raga implement tawu matamda loina makna will grow koi matam koi roi oza phaba mapandana heli अखोई की फत्ते है बनते भाई बट याम नदी मपान दने हेली प्लेयर्स हु याम मपान इंफ्रास्ट्रक्चर मीन है ना फजब हेले बट स्टिल अखोई की लग्जरी बखरस लेसा अखोई दु फोनरगा नमनेब USA gi Washington State laiba Snoqualmie pangthokiba tunnel marathon lisingani kunmanga da Manipur gi maitai macha ahaibam Kiran Kumar Elias Papakna official time da pung 2 minute 59 second kuntrani thoida Pandungpham yauduna S division da third place takre marathon da Kiran Kumar na gender place ki oina taramari suba madi overall place ki oina taratare suba mafam da laiduna mingchat purakre Washington State ki tunnel marathon da S division da third place da lairiba maitai maza ahibam Kiran Kumar Elias Papak Imphal West district ki Kwakaithar Hainau Khongembi Lainong Sapa Manaktagini Washington State ki tunnel marathon lisingani kunmanga sida lamjeloi ahibam Kiran Kumar na Sap Manipur Bring Peace Thaba uniform setuna housing Manipur da tholiba sahi aniga thamaga sroklaba irang ase malengi miyam da khangankre hauji Canada gi Calgary da thabok tokduna leiriba lamje loi ahibam Kiran Kumar na Washington gi tunnel marathon ilisingani kunmanga sida S division da third place ta tarakba sina laliba ilisingani kuntok ta pangthokadaba Chicago marathon amade ilisingani kuntere ta pangthokadoriba Boston marathon gi oina qualified oire Canada gi Calgary da magiloina bi ahibam ningol wangkhaimai ongbi Gitabali amadi macha aniga loina na leiriba ahibam Kiran Kumar ilisangani taratre ta pangtokiba New York marathon da su pantungpham yobungam ki hairi Thasigi tangtara humde dagi tara mari fawba Kerala gi Cochin da pang chachakiba Mixed Martial Arts Amateur Kickboxing Championship ta keji yankhai manga ki category da gold medal lorokraba Bestupu 1 number manga dagi ningthaujam Srinivasbu Bestupu 1 number manga amadi tarukna pullaga semba Youth Welfare Organization YWO na asamba khudol potpidana puling thakatpaga loinana lakadaba championship amade tournament kyada maipakpa ngamnaba taramna okpaga loinana puling thakatkre okpagi tharomda Youth Welfare Organization ki President Naurem Ingocha Secretary Chingozam Dhiren organization asigi advisor amade lamdam adungi miyamna saruk yaki Srinivasna organization asi tung koina sanaroi danatana lam kyada mithoi mihalaba sing opangamba oibiu mahagna gold medal lorokpa ngambiba si maki coach Prem Chandrana mapung fana tapibadagini laglibo October gi tang 13 tagi sathagadori ba championship asidasu mai paktuna Manipur amadi Bisnupur gi mingchat propangam naba honagani haiki
ओजा प्रेमचंद्र मखादा सनाजरे ओजा प्रेमचंद्र नजु यामना फजना ट्रेन तौबिए आई हंदा केरला दा पांगथोकिबा अखोगी कोचिन फाइनाल हारिबा मसाना सिदा आई सरुक याजरुक दा लायक फबना गोल अमा आई लवो ngamjare aduga ai mathang thagi date 16 dagi Thailand ju international selection kale Thailand da international chapji jo mai pakong amboi jar ke haina yang mafam dagi ni jar Brazil pada mereba pau amane pizari ngarang nambol sabal ekai da thoki ba thogdok adubo nambol bai kai da yaning ba phongdok tuna wakan mikhon chathakre amade miyam gi thabak toribo romen bu fakraga KCP gi miyoi ni haina phongdorok bo yaning da bokolena na thadorang na ba imaluk singna demand tauri hausi phabge ya sibne pizari Manipuri paw matang sa lojare ngai tabi basing wa makana kurum jare